Ngasigi oiba tongan collection khara miyam de khudol tamjige Manipur gi president rule tha taruk SANGDOK-HANKHRE hairi ngasi numidang pung 13 gi matungda national media singna tarokpa report singi matung ina February 13 2025 tagi Manipur da sanalaki ba president rule gi matam mathang thagi 13 da loigadabadu numit asidagi hauraga atopa tha taruk ki oina SANGDOK-HANKHRE hairi Home Minister Amit Shah na Lok Sabha da pukhalakhiba resolution amabu House na ayaba pibagi matung ina lengak asigi matam atopa tha taruk amaga SANGDOK-HANKHRE hairi Nakalamaromda MLA sing lengak semgani haibagi Manglan KAIDRI hairi President rule tha taruk sangdoklaga lengak sem laroi haiba leiti haiba MLA Kunja Kishore gi opam thamjage Manipur da chatnariba President rule ase lakliba August tha da tha taruk phazilakpaga mari lenana hauzik chatariba Parliament ki nungzumi phamda makata na atopa tha taruk amaga sangthanaba Parliament ki ayaba launabagi opam lakliba ase PR bu tha taruk amaga makha sangtharaga sangdoaliba tha taruk aduda lengak sem laroi haiba leite amasung athuba matamda lengak sem baiba se party gi MLA ama oina amasung BJP gi thajabani haina Patchoi Assembly Constituency gi MLA Sapong Kunja Kishore kebana phongdorakre wafam asinga si numidarom tera kachelda Imphal Bakery haina mingthonba bakery ama hangdokpagi thoromda mi singna hangba wahangi pokhum oina mahangna phongdokhibani MLA na hai Manipur da BJP gi lengak athuba da semlakani haiba thajai tawadabu popular government ama semnabagi atmosphere adu hauzik Manipur da leitribani na miyam gi lengak ama semba yabagi atmosphere la anba changi hauzik khudakta lengak ama semluraga lengak tuna puba ngamdrabadi amuk PR thambagi phibamda lakadori bra haina hangladuna asigumba phibam ama oirabadi lengak sembada akaiba leiroi haiba phibam adu laklaba matamda soidana semgani amasung phibam ase laknabasu kanna honari haina pakhumlakhi mahangna makata na hai hauzik lanjena duna leiriba IDP sing masa gi mayumda hanjindri aduga national highway singda free movement tawba yadri masigi mathakta hauzik Manipur gi ching amadi tamda paina khiba khulai sing khongatpagi thabaksu mapung phadri haiki handak president rule sangdokpagi wafam hainari basidi state asida thamlakpa lengak lona se tha taruk phaga dauri banina constitution gi matung ina parliament ta puthoktaba yadabagi oigani adubu tha taruk amuk sangdokle hairabasu sangdokliba tha taruk ki matam aduda lengak semlaroi haiba leite lengak sembagi atmosphere adu hek leibaga soidana semgani hai amarom da mahangna bakery adubu hangdokpaga mari lenana hai honaningba amadi entrepreneurship ki wakhalon chenba nahasingi maseng yamlaba matamda semilon gi pibam pagatkadabani atopa lebak tadi ayamana entrepreneurship ta mai onchenare ano entrepreneurship singsu makhoina puthokpa pochai singi quality lehenba yamna maru oi sendongdi tapna laksasanu masina tungkoina mai pakwa ngamgani hainasu mahangna phongdokhi panba yabadi February 13 2025 tagi President Draupadi Murmu na mangonda Constitution gi Article 356 na piba power gi matung ina numit asida proclamation tawduna taraganithoi suba Manipur Legislative Assembly bu suspended animation da thamlaga President Jalai rakraba matungda BJP gi MLA kayana anowa lengak ama soidana semlagani amasong semalaklagani haibadagi hendoktuna BJP gi lengakta sogolambadagi handokraba NPP gi MLA amanasu namit karnegi mamangda mathang tha August ki ahanba cheyol phawbagi manungda Manipur da miyam gi lengak ama soidana leiragani haina miyam tinba thorom amada phongdokpa laikhrabani masigi mathakta political party kharagi apunba pranni haiba amanasu namit karnegi mamangda Babupura da leiba political party amagi office ta pangthokpa pawgi mifam amadasu chapmanana mathang tha gi ahanba cheyol phawbagi manungda Manipur da anoba lengak ama soidana leiragani haibagi wafam su phongdokibani makha satarakpada nungthil pawse ke chifong ama oiriba pandamdagi lokhacharaga thamjige naga area da kuki changba tingbagi khongjang hena kanchinanaba naga lup singna phirep laukhre hairi Foothills Naga Coordination Committee FNCC na kuki singbu naga area da changba tingbagi matam kaktaba khongjang jangsiliba asibu naga lup kayana leptana sagonarakpaga loinana khongjang asi hena kanchinanaba phirep laukhre ngasi Dilalenta leiba Core Committee on Relief and Rehabilitation CCR gi office ta naga lup singi oiba apunba mifam ama pangthoktuna Foothills Naga Coordination Committee FNCC ki khongjang asibu mapungphana sagonaba warep laukibani Foothills Naga Coordination Committee ki convener Karalu James Manipur Naga Youth Organization MNYO gi President Athot Kaidang Jemi Naga Council Manipur gi President Ningdong Inpui Naga Union INU gi President Merachau Inka Core Committee on Relief and Rehabilitation ki Secretary HB Kawarhing Rongwei Naga Council Manipur ki President Chebio Kaisi Yangmai Naga Council Eastern Zone ki Chairman Lapsan Chawang amasong Nomaijing Range Manipur ki President Titus Kaishing na punna khuyek piduna thadorokpa chirolamana naga area da kuki changba tingbagi khongjang hena kanchinanaba warep lauri hairi ngasigi mipamaduna German amasong Tiger Road chembagi thabak khudakta lepkadabani naga community ki safety amasong security ki damak unauthorized oibasu campsing loktokadabani
tabagi tabak muthatkadabani amasong kuki gi separate administration demanda nagagi lam inchi ama sokpa yaro haiba akanba phiripsu laure hai ningsingba yai nagagi ipaipuna thambidamba lamda German Tiger Road chemba yaroi naga area da suspension of operation su kuki camp thamba yaroi naga area da kuki land gate chaba yaroi amadi naga area da kuki na popi pambi thaba loina na drug lalon bagi thabak chattaba yaroi haina protest tawduna FNCC na kuki sing naga area da changba tingbagi matam kaktaba khongjang July 19 gi ahing nongyai dagi changchinba hokibani panba yabadi wal kuki jo intellectual council kuki jo council amasong kuki human right council gi makai dagi foothills naga coordination committee FNCC na kuki singi lifeline tingbagi thabak chattadi ba ase lepanana ba civil society organization sing amadi nation IM da kairak hana takchinba laikrabani marak asida kuki dominated area da leidiba liangmai rongmai amasong jemi tribe singi mathakta counter blockade chatarakpada kuki da tainaba yaroi haina phongdoragli nakala maromda kuki gi territory da nagagi mapa mapuna thamlambani haiba nagagi ANCETRAL lel amata LEITE haiba yang kuki yofam thamjage kuki haiba kangbu ase khwaidagi liraba Israel dagi mangkraba Manahes Jews ki kanglupni hairi Manipur da leidiba kuki jomi amasong naga community singi marakta leidiba mari ase historical cultural amasong territorial gi matangda yamna complex oi adubu kuki community gi di masagi akaknaba lamsing leijai nagagi oinadi ANCETRAL lam ama LEITE haina yang kuki da phongdoragli yang kuki na thadorokpa cheolama da mathaki ufam ase phongdokladuna cherolasina hai kuki community gi specific area singi manungda Churachandpur Chandel Tengnopol Kangpokpi Senapati Tamelong Chasat Urkhul amadi atai mafam kaya yauri haibase British colonial gi record mayek sengna palli hairi Kuki National Organization KNO amasong atai kuki group sing na kuki gi tokhaiba state ama haibadi kuki len natraga jalenga mase masagi lamsing punduna semnaba honaduna lakibani kumja 1993 gi naga kuki conflict kuki paite amasong hauzik manipur da tokliba irang asina community ahungi mari ase makata na soale kuki haiba kangbu ase khwaidigi lidaba Israel digi mangkraba Manahes Jews ki kanglupni hairi mathaki opam sing ase yenglaga kuki territory da naga ipaipuna thamlambani haiba naga gi lam amata leite aduga kuki tabampham singda jomi community su jolen haiba leite Southern Nagalim ki kacha nagagi apex body ama oiriba UNC na kuki community gi right amadi identity bu ikai khumnaduna kuki community ga puna thabak tawinabagi apamba lei haina su cherolasina pongdoragli makata na Impal West amasung Impal East ki district ta president rulenga ki eviction JCB sizinaduna encroach tawsilamba sing kothok ba haure encroacher masana khangna sidokcha basu yawi sidokcha da basu yawi hairi tawpham thoklabasu matam kuina sangna taroktraba matungda February 10 2025 tagi chanalakliba president rule gi lengakna nahuna na mathau sanglakpagumna Impal West amasung Impal East district ki deputy commissioner singna mathang sitna tha asigi mari amasung kundap thokiba appeal order singi matung ina district ani asigi manungda leiba miyam gi lambi amasung footpath khopsinduna dukan hotel sajinba nunglengoi paishinba amasung yum sabada lambi amadi footpath ki mathakta henjinna sajinba sing akaknaba matam piduna lokthoknaba khangangrabasu district administration gi mekaidigi pikiba matam sing loiraba phawada masana kangna lokthokta singda JCB sizinaduna thugaiduna kotokpa horoklabasu mafam kharadana encroacher singna lokthokchaba yaure aduga mafam kharadana lokthoktabasu yauri Impal West district ki oina tha asigi marida encroacher sing takthoknaba order thoktuna tha asigi 13 phawbagi manungda masana kangna lokthoksanaba matam pikibani adubu matam asigi manungda phawwa lokthoktabadagi Kaisampat junction dagina malom phawba amasong khuyathongdagina thangmaiban lambida assembly gate phawbagi marakta encroach tawsilamba sing takthokpa haukraba matungda ngarangdagi mi khwaidagi chinba khoirambang kaichel gi saruk ama oiriba thangal kaichel gi lambi paring dasu encroacher singna eviction tawbagi thabak chacharakibani ngarang phawbuda thangal kaichel amasong masigi akoibada leiba mafam singda encroach toramba sing JCB sizinaduna kothokpagi mamal encroacher singna kothokpagi maung khenabagi matungina lupa lising ani lupa lising manga amasong lupa lising tara phawbagi sanpam sing fine oina pinanaba district administration gi mekaidigi encroacher singda bank ki account number na chingba piduna numit 10 gi manungda piraknaba khangalamkibani thangal kaichel dasu DC na tokpa order gi matung ina pikiba matam loishin kibadagi ngarang dagi eviction gi drive chataba horakpada masa masa na khangna henjilamba saruk sing lokthok chaba yauki amaromda thangal amasung pawna kaichel gi oinadi land order singna semba association amana mangjauna na makoida pawpiduna khangalakpa leite amasung eviction tawrabasu proper demarcation tawraba matungda tawgadabani haiduna ngasi dukan singna shutter down gi khongjang sangsanki ngarang numidarom association asigi mekaidagi pawmisingda phongdokibagi matungina khongjang sangsin khrabasu kaichel ani asigi lambi paring da leiriba dukan loina
loinak khongjang asida saruk yakide dukan kharana thonglo labasu kharadi satar tangkhai chingtharaga hangba yauki aduga numidawairamdana mausa gumna hangdoknarakpasu yauki thong hangnaki bisingi manungda pharmacy amasung atai pulam yonba dukan ching yauki alu gali ngari gali bora gali amasung pauna kaichel gi dukan kharadi thonglonki adubu MG Avenue Thangal Kaichel Dharmasala amasung City Police ki akoibada leiba dukan chingsu sumnatagi ama anikakta hangba natana atai di lonki Pauksi amana hanglubada maming mathadi haidokning daba non local amada shutter down tawbagi khongjang ase dukan phamba singi marakta yaning basu yawi yaning dabasu yawi dukan gi mapu singdi khongjang ase changsilabasu pangpham thokpa dukan gi awaimal phangmanina makoida amangba karisu leite adubu dukan phamlaga masigi awaimal piriba singdadi thong hangdrabadi mangjagadaba lei housing manipur da kanglu anigi irang asina maram oiraga dukan chingkuina thong lon khibanina pot chitbasu yamna hanthare tanda sida amuk thong lonbagi khongjang changsilpai basu yaningde cross tawduna dukan natraga yum sajilamba sing lokthokpadadi karisu akaiba leiti hairaki amarom da ngarang lokthokibagi matungina chatharakliba eviction asigi mayokta shutter shutdown gi khongjang changsinba horokibadu handokle hairi Association of the Victim of Plot Owners of Thangal Bazar and Pauna Bazar gi convener Jogesh Jenda Pauksi amana hanglubada mahakna hai ngasi association gi mihu khara nungthilpung ahumlom tarakpada Impal West gi DC ga unarure aikoina yaningdaba amasung pen daba wafam singsu DC da khangankre DC nasu wafam asigi matangda mahut amadi mari leinaba loisang sing yauna mathangi chewol phawbagi manungda mifam ama pangthoklaga khanaragani aduga lambi da henjina dukan yum sajinba singdadi logi matungina action lokigani haiba wafam phongdorakle haiki satharakliba eviction asigi manung channa moirangkhomdagi MU main gate phawbagi manungdasu masa masa na khangna henjilamba saruk sing lokthoknaba haure Impal West ki oina wangkhai ayangpali road tasu henjina sajilamba sing lokthoknabaga loinana lambi gi mataida khas len leibana takthokadori ba saruk ase lambi mayaidagi kadai phawbono haibadu khangan biyu hainasu phongdonrakhi amaromda khongman basikong okram chutheki lambi gi nak yet tasu in cross tawbasing takthokpinaba narol yaifa tharang club na DC da aiba chirol pisin kre hairi